Akasbani Imphal, Wahengbam Rajesh Pau Pajari, Ahanbada, Maruba Pau. Mukhyamantri Nongthombam Biren Singh Hari, Sugunuda Manipur Police Amasong Assam Rifles ki marakta thokiba ungkhanaba adu thijenduna mara lebasing aingi matungina cherak pigani. Irangna ka hena solaba kaksing amasung Bishnupur jilada committee semduna Mantri Singh amadi MLA Singna Irangna solaba mapam Singh hakthengna chatuna yengsinba hore. Imphal East, Imphal West, Bishnupur, Thawbal, amasung Kaksing Jilagi oina hayeng ayuk pung mga digi numidang wairam pung mga phawa curfew komtokani. Kumsi saigi nit parikha lakliba leba popon numita Imphal East amasung Imphal West ki tongan ba center kunithoy da pangthok lagani amasung Orissa gi Balasore Bahanagar rail accident siba migi maching chani humpu matoi sure samapan hena sokle Pradhan Mantri nam apham adura satuna yengsin kre. Mukhyamantri Nongthombam Biren Singh Hari, Ngarang Sugunuda Manipur Police Amasong Assam Rifles ki marakta thokiba ungkhanaba manba video adu laibak thibani. Video message amada Mukhyamantri Nai rises the lady security forcing tha ama chupna neta dana irang si laksinaba tumba chaba khangdana honaduna lakli. Adubu Sugunuda thokliba thokdok adu bhap tanaba watpadigi thokiba thokdok amani. Magnai kanagumba force amana ehenba nataba thabak toba thenrabadi madugi chapchaba thabak paikhatnaba sarkarna thijinbagi thabak hore. Thokdok adugi matang da miyamna nungnangba mipai bidanaba appeal tawrodana Mukhyamantri Hai force anigi marakta bhap tanadabadagi thokpa thokdok oibana kanana kamaina tawbano haibadu atuba matamda khangtokpaga loinana mara laibasing dandi pinaba hotnari. Thokdok asigi matangda kendrigi lusingbasing phawba yawduna khanaba hore. Siri Biren Hai rises the hojik santi tamna hanjilakpaga loinana atuba matamda internet service yahanaba wa khanaba hore. Manipur gi miyam da tampag amadi singda leibiribe sina mayam punamakta hairiba thokriba thokdo adugi matangda nungnangba aduba nungaitaba tawbidana puning phathabire harakanda force ani gi marakta bhap tanadabagi thokpa oibanina force ani ma tumba chaba khangdana honariba ngaktani adubu kanana karino kanana kamai tawbuno haibadu aikhoi thuna mara leiba singdu aikhoi dandi pinanaba sarkar gi maikai dagi aikhoi honajari hairiba poda se aikhoi central gi leader sing bhawo yongnadana khanare yengbada tabada yamna nungaitaba thokdokti woi pendabadi woi adubu oirakliba phibamsida thamuk hena supna tabam thakpham khangdana tumam sabam khangdana thengnerakpa ngaktu oibanina aikhoi asum marandu phajana thiraga sarkarna lokholakpa step mara leibasingda aikhoi thangakadaba khongthang adu phawba mayam tuminna puning phatharaga ingna leibiu haidana aigi maigai dagi aduga sarkar gi maigai dagi mayamda ai khurumjari loinana Manipur da huji tarik 3 dagi thokkiba thogdok nungaidaba thogdoktuda tamkoina shanti lero matungda marakta amuk thongneba thogdok thokpadu ngasidi amuk Manipur miyam Mapandagi, Manipur Miyamgi Yamna Meshuroiba, Uning Pathaba, Wakal Kantaba, Madugi, Tabuk Tawong Kayana, Nasi, Santi Yamba Hanjala, Inglasingna, curfew, Hangtore, where Tuamatamda, Internet su, Hanganabage, Wakanaba Hore, Adana Manipur Gimiamna, Nasi Pibi Sumaina, Imai Bell, Civil Societies, Intellectual Circle, Punamagna, Sakarbu, Tazabatambiu, Guide Tobiu, Oktak Pibiu, and Hijabagaloina, Puning Pathana, Laibinaba, Aduga Togoktugi, Sumarandu, Sakarna Tigalaga. Ekogi sarkar gi oiba action lobada madugi matam pibiu hai nai mayam da khurumjari. Sugunu Police Station gi mamang ngarang Assam Rifles amadi Manipur Police ani gi marakta ungkhanbagi thokdok Imphal gi electronic media sing da park sana ulakraba matung ngasi rise asigi mafam kya da Assam Rifles gi thong adu yaningdaba utuna ima singna wakat mipam phamkre paudam ama. Tongan ba electronic media singda ngarang utkiba Sugnu Police Station mamangda Assam Rifles na chathakiba thawong adubu yaningdaba phongdoktuna ngasi mafam kayada wakat mifam pangthoknaki. AR gi thawong adubu yaningdaba phongdoktuna nomoibungda pangthokpa wakat mifam amada saruk yakibi amana asumna hai. Ngarang maktada Sugnu gi police da Assam Rifles na chathaba thawong ado praja mayam punamaksina yaningde state force singse moina athingba piba se misam praja sida ayetpa akaiba pibo oina leide tawriba thabak thawong ase yaningde moise Manipur da su lai lehenbiranu haibase praja mayamgi apamban Marak asida Rajya Police ki maikaidagi thawdok adu bhapta na hogdabadagi thokibani yasinaba puraktuna makhatana lamdam asida santi puraknaba punna thabak tawminari hairi Leba asigi maming lairaba force Assam Rifles na michang mikai naidana Rajya asigi miyamgi punsi amadi lanthum ngakpi senbinaba thamoi sengna thabak tawrakani haibasi miyamgi thajabani Akashbani Imphal gi pawgi damak ngangong kiran ga loinana Rajkumari Mangalsana
Kaksingi MLA Mari Thawalgi MLA Ani amasung Mahut Mantri Yumnam Khemchan yauna Kaksing dangasi mifam pangtoktuna committee ama semkre. Mahut Mantri na sababadi oiduna semba committee asina ngasidi hauna mafam aduda yarektuna lamdam adugi phibam yengsingadori. Committee asina handaki kangluki irang asina solaba Shero amasung sugunuda leiriba miyam amuk hana kunda hanaba amadi ngakselgi thawrangsingi yengsingani. Mifam aduda MLA Wahengbam Rajesh Usam Deben Kanguzam Ranjina Singba Saruk Yaki Irang Solaba Mapam Singda Committee Asina Satuna Lamda Madugi Miyoi Singa Unaki Unaba Aduda Committee ki Chairman Amasung Mahut Mantri Yumnam Khemchan Hai Thodok Asi Yamna Nungaitaba Amani Mahusana Nungsi Chanana Harauna Laiminaramba Adusu Unkatnare Irang Asina Nomagi Sujan Nomjarga Sara Taliba Miyoi Kyagi Punsidadi Chauna Kudong Sadaba Mayok Nale Praja Masen Torambadagi Noi Baba Yorpadu Kwaidagi Labuk Tivani Choisanpur site control to Gre Luga Kwigi Payengi Maninga Game so woman number to Igre Tamna control to Rokuduna was it Sugunu Kendra the Toy by Iran Sinataba Ayambati Loinok Ingre Aduna Micah is from the Su Aquamiam Puna Sati Porunaba Honabada Saruyan Minasi the Loina Sakagi so Tonganba Yum Kai Maisaki Mayam Dugi Relief Tekes Pini Hai to Karam the figure the guy to Kanaka Adam Gotamami Maramdi Yum Mayama Mugi Sugai Kusongi Sungai Kundalita Dabamuya Dabanina Aduna Mayam Punamana Sojok Pinabio Mifam asigi matang da sugunu kendragi MLA K Ranjin Hai tokleba irang asi santi puraknabagidamak Manipur Sarkar na mafam asigi oina committee ama semduna miyamgi awaba kudong sadabasing yengsinggadawri mang hai thoiba thokdok asigi achum arandi matam kharagi matungda Giriya Mantri laklaga tongan ba body singna thijalaba matungda marik chumba wafam thorakkani Hauzik Toliba Irang asi Laksinaba Amadi Rajas Santi Purapa Ngamnaba Sarkarna Lokalapa Kongtang Singi Saruk Ama Oina Bishnupur Jilagi Oina Cluster Peace Committee Ama Semkre Jila Asigi Deputy Commissioner na Committee Asigi Convener Aduga SP na Co-Convener Oirgani Mini Secretary Complex ta Pangtokiba Mifam Aduda Works Mantri Gobindas Kontokjam MLA Karamsam Saruk Yaki Aikogi Bishnupur Paumi RK Manipur Sanan Hai Works Mantri Gobindas Kontokjam Lusingba MLA Sing Karamsiam Thongam Shanti Tongbram Robindro SPM Chanda Yawba Mihut Kangbu Amana Tangjeng Amasung Napatta Irang Solba Mapam Sing Hauzik Chatuna Yengsili Mihut Kangbu Asina Mapam Aduda Hangliba Relief Camp Singidabak Sanaba Thaknaba Polam Singsu Kuchinagani Republic Party of India Atwale Manipur State ki General Secretary Thongjom Maheshwaran Hairi Rajas da Hauzik Thokliba Thokdoksing asi Kanglup Anigi oiba irang nate Masim Maban Laibaktagi Changchilapa Kulai Paiba Lalobasing na Toonbani Imphal ngasi Paumi Singa Unaba Amada Shri Maheshwaran Hai Griha Mantri Amit Shah na Manipur laktuna lamdamsida thokliba irang sing yengsilamba matungda makhata na tongan mapang kyada nongmai kamnaba yauna yum mai thabagi thokdoksing thokliba asi yamna laibak thibani Mukhyamantri Nongthomam Birena Lusing Leba Sarkarna War on Drugs ki matangda changchiliba khongjang sing Kendra Sarkar amasung makok thongba official sing khangbidaba asi ningba kainingai ni magna hai Nahandagi Home Minister Laktringaidagi Shudum Tauduna Laabani, Hausikshu Makatana Dum Chataribane, Sigi actions Kanan Loduribano, militant Singsina, sophisticated weapons Sinaraga, Kogi Manipur Landarapa, India Landarapagi Wapamni. So please, we request to the entire state government and central government, illegal Oriba Singsi, Amutang Loktopio, Amutang Solution PBU, Narang Sungasisu Kapnaraga, Ngasisu weapon used Taudana, Tauramibasina di, Home Minister Giwado Usitre, Laudre Hibani Aduna action law matam yaure, please use your power Sinabio, please take the action as soon as possible. Mamang thagi kumapanda Kaksing Jilagi Sero Kuldagi Lokatkiba Nupagi Asiba Aksang Ama Haujiksu Imphal gi Jenim Smoke the lady Haksang asi Haukiba Sakolse Numita Postmortem Pangtokre Kaksing Police ki Osina Thadropa Cherolaman Hai Mioy asi Put Manga Inchi Ahungwangi Mamai Koidane Camouflage Machugi Half Shirt Ama Dark Blue Machugi Jogging Pant Ama Setli Hari Mari Mata Singna Haksang asi Masak Khangdokpinaba Appeal Tawrakli Akasmani Imphal gi Ibau Kangbuna Puthokpa Akhanaba Thauram Iramdamgi Pauro Pautak Ahanba Saruk Haiba Thauram Ama Hayeng Ayuk Pung 3:04 da Sandokani Thauram asi Kangla amasung Sangai channel animakta taba fangani YouTube channel Air Imphal su live streaming tawduna Sandokani Leptana Sandokchariba Thauramgi Ngasigi Tangkak asida puduna lakchari Iramdamgi Pauro Pautak Ahanba Saruk Pauro Pautak haibasi machang oiba wahai kharana punsinduna semba taubatabu hairiba wahai sing aduda makhal makha kayagi nungi wahan thoksing loinaba amasung maduda
ꯐꯖꯔꯕ ꯄꯥꯎꯖꯦꯜ ꯋꯥꯈꯜꯂꯣꯟ ꯐꯨꯝꯗꯨꯅ ꯌꯥꯎꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯄꯥꯊꯥꯡ ꯄꯨꯊꯥꯡ ꯅꯥꯏꯅ ꯁꯤꯖꯤꯟꯅꯔꯛꯂꯤꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯕꯤꯔꯤꯕꯅꯤ꯫ पावसी आकाशवाणी इम्फाल देगिनी तंपाकी जिला सिंह तपन तपन शांति हंजिलपदगी जिला सिंह असिगी डिस्ट्रिक्ट मैजिस्ट्रेट सिंह मतम मतम की मतुंगिना कर्फ्यू कोमथोकली। इम्फाल ईस्ट, इम्फाल वेस्ट, बिष्णुपुर, थौबाल अमसुंग कक्चिंग जिला की ओइना हयेंग अयुक पुंग 5 दगी नुमिदांग वायरम पुंग 5 फावबा कर्फ्यू कोमथोकनी। कक्चिंग की मनुंग चनबा शेरो सुगुनु अमदी वापोपुगी ओइनदी कर्फ्यू मखाताना लैखिगनी हैरी। हौखिबा मे तरत पांगथोकनी तौरंबा कुमची चहीगी नीट परीक्षा लागिबा तांग तरुकता इम्फाल ईस्ट अमसुंग इम्फाल वेस्ट की तोंगान तोंगानबा सेंटर कुनिथोइदा पांगथोकलगनी हैरी। लंफेल पाता लेबा इम्फाल वेस्ट डीसी की कोर्ट रूम दा पाउमीसिंगा उनबदा डिप्यूटी कमिश्नर थोक्सोम किरण कुमार हाई कुमची चहीगी नीट परीक्षा दा अहोंबा खरा लेरगनी महिरोइसिंगना अयुक पुंग 9 दा रिपोर्ट तौगदबनी अमसुंग मपुंग ओइबा परीक्षाना नुमित युंगबा पुंग 12 दगी नुंगथिल पुंग 3:30 फावबा पांगथोकनी। श्री किरण कुमार हाई महिरोई सिंह एमी कार्ड लोकथोपदा खुदोंग चादबा लेरदी मखोई मखोई जिला सिंह डीसी ऑफिस सिंह शिशु निष्ठा निकेतन स्कूल अमसुंग नेशनल टेस्टिंग एजेंसी एनटीए की सिटी कोऑर्डिनेटर की फोन नंबर 9862027839 दा हाना पाव फाविरगा परीक्षा निमित्ता एमी कार्ड लौबा यागनी महाकना हाई। नीट की थ्रू द एनटीए नेशनल टेस्टिंग एजेंसी लौब परीक्षा चाही खुदिंग एदुम तौदना लाई हारिबा परीक्षा सी मे की तांग 3 तागदबनी अदुबु होख्रिबा थौदोक असिना मरम ओइदना लाकदोरिबा तांग 3 जून 2023 दा परीक्षा सी तौरनी। परीक्षा से कोई लॉ एंड ऑर्डर सिचुएशन जी येंगा कांदा पुंग 2 खललगा 12 दगी हौरगा पुंग 3:20 फावदा परीक्षा से तौगनी। आकाशवाणी इम्फाल की पाउ ताबिरी। ओडिशा की बालासो महानगर रेल्स एक्सचेंज सीबा मीगी मसिंग 268 सुरे 9 हेन सोकले मी कनबगी थबक खुमांग यांग चंगसिली। प्रधानमंत्री नरेंद्र मोदी बालासो थुंखरे मफम अदु महांगना फिबम अदु येंगसिनबगा लोनना कतकत लेबा SCB हॉस्पिटल सतुना असोप मियोई सिंगा वारी सानागनी। मदुगी ममांगदा प्रधानमंत्री न सभापति ओइदना रेल एक्सचेंज अदुगी मातांगदा अवांबा थाकी मिफम अमा पांगथोकके। इरोइसेंबा EYDC क्लब अमदी मैरा पाइबी अनिना हौकिबा मे तांग 6 तगी हौना थोकिबा इरांग असिगा मरी लेनना तोंगान तोंगानबा रिलीफ कैंप सिंगदा तेंगबांगी पोलम सिंग येनथोकली। मसिगा लोइनना मफम मसी नेशनल गेम विलेज अमदी लांगोल सिंगा यामना नंगनबा मफम ओइबना लोइनना फयेंग अमदी कदांगबमदा तोइना इरांग थोकलिबा असिगी येंगलगा इरोइसेंबा एरियादा पामदबा थोकदोक थोक्तनबा मैरा पाइबी सिंगना लंबी लमजाउदा नुमिदांगी मतमदा पाली नाइना यारेक्तुना सेक्सिना लेरी। मणिपुर थोकलिबा पामदबा थोकदोक असिना मरम ओइदना मफम कयादा हांगलिबा रिलीफ कैंप सिंगदा चंगजफम लौदुना लेरिबा मियोई सिंगदा माइकै कयादगी तेंगबांग पिबगी थबक लेप्तना चथरकली। पीस कमिटी लिलोंग दि कंगलै सिंथा सेंगत लुप सिंगजमै लैसांगथेम अपुनबा लुप रिलीफ कमिटीना मतेंग पांगक्रे। अमरोमदा साइना इंस्टीट्यूट ऑफ मेडिकल साइंसेस ना फुमलोक सिंफाई यूथ क्लब का खुसमदुना फुमलोक सिपाई लेबा लाइंगबगी कैंप अमा पांगथोकरे हारी। सलाई अपुनबा नुपी लमजिंग लुपना फयेंगी फ्रीडम हिल कैंपता हिदाक लांगथकी पोलम सिंग येनथोकरे हारी। तबुंगखोक यूथ डेवलपमेंट क्लब अमदी तबुंगखोक मका लेकाई सेंगत सागपन नुपी लुपना मैरा रैली अमा चटकी हारी। जेलियारोंग बैप्टिस्ट चर्चेस काउंसिल नॉर्थ ईस्ट इंडियाना लमदमसे शांति अमदी नुंसी चानबा पुरकनबा पांगथोकपा लाइसोन सभादा मियाम पुमना सरुक याबिनबा अपील तौरकली। ऑल मणिपुर गोरखा स्टूडेंट्स यूनियन राज्य शांति नुंसी चानबा पुरकनबा अपील तौरकली। अतोप जाति कांगरूप सिंह सोकदबा वाफम सिंह सोशल मीडियादा थागतपिदनबा अपील तौरकली। राज्य से थोड़ीबा थौदोक असिबो अपुनबा इरेपाकी महिरोई सिनपांग लुपना थमोय सोकना नुंगाइतबा फावी हारी। लुप असिना महिरोई सिंगी पुंसी कनबा होनबदा मणिपुर सरकार खक्ता ngaibagi mahuta lamdam ase leiriba miyam punamakta angam mateng pangbinaba hairi। चुराचांपुर जिला की मरुब मफम खरदा सर्विस प्रोवाइडर खरगा लौटुनरगा इंटरनेट की खुदोंचाबा फंगलंबदा चेनबसिंग अथुब मतमदा फागतपिनबा ऑल मणिपुर नुपी मरुबना होम विभा की पुंगनिंग चिंगसिलकली। अरोबदा मरुब पाव मुख्यमंत्री नोंथोमम बीरेन सिंह हारी सुंगरुदा मणिपुर पुलिस अमसुंग असम राइफल्स की मरकता थोकिबा उंखनबा अदु थिजिंदुना मरालेबसिंग आइन की मतुंगिना चेराक पीगनी। इरांगना काहेना सोलबा काक्सिंग अमसुंग बिष्णुपुर जिला कमिटी सेमदुना मंत्री सिंह अमदी MLA सिंगना इरांगना सोलबा मफम सिंह हाकथेंगना चतुना येंगसिनबा हौरे। इम्फाल ईस्ट, इम्फाल वेस्ट, बिष्णुपुर, थौबाल अमसुंग काक्सिंग जिला की ओइना हयेंग अयुक पुंग 5 दगी नुमिदांग वायरम पुंग 5 फावा कर्फ्यू कोमथोकनी। अमसुंग कुमसी चैगी नीट परीक्षा लाक्लिबा लेबापोप निमित्ता इम्फाल ईस्ट अमसुंग इम्फाल वेस्ट की तोंगान तोंगानबा सेंटर 12 दा पांगथोकलगनी। पाउ लोइजरे।